ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯀꯔꯤꯅ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯃꯉꯥꯎ ꯊꯤꯕ ꯁꯥꯃꯨ ꯀꯧꯕ ꯍꯅꯨꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯥꯟꯇꯤ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯂꯨꯆꯤꯡ ꯀꯧꯕ ꯑꯃꯒ ꯅꯤꯡꯊꯤ ꯀꯧꯕ ꯃꯆꯥꯅꯨꯄꯤ ꯑꯃꯕꯨ ꯊꯝꯅꯝꯂꯒ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯂꯥꯡꯕ ꯐꯪꯍꯧꯗ꯭ꯔꯗꯨꯅ ꯍꯟꯅꯨꯔꯕ ꯃꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯇ ꯄꯥꯈꯪ ꯁꯥꯗꯨꯅ ꯅꯨꯄꯤ ꯀꯣꯏꯔꯤ꯫ ꯁꯥꯃꯨꯅ "ꯑꯌꯤꯡꯕꯤ, ꯁꯤ ꯅꯪꯅ ꯁꯥꯎ ꯍꯥꯏꯕ ꯂꯤꯛꯇꯨꯅꯤ, ꯁꯥꯕ ꯂꯣꯏꯗꯨꯅ ꯑꯩꯅ ꯄꯨꯔꯛꯂꯕꯅꯤ"꯫ ꯑꯌꯤꯡꯕꯤ ꯍꯔꯥꯎꯅ "ꯍꯩꯃꯥ, ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯅ ꯈꯨꯔꯥ ꯁꯥꯃꯨ, ꯈꯨꯔꯥꯁꯦ ꯑꯍꯜ ꯈꯔ ꯑꯣꯏꯖꯔꯕꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯌꯥꯝ ꯈꯪꯉꯤꯀꯣ"꯫ "ꯑꯗꯨꯕꯨꯗꯤ ꯑꯌꯤꯡꯕꯤ, ꯅꯪ ꯈꯨꯔꯥ ꯁꯥꯃꯨꯅꯤꯗꯅ, ꯑꯗꯣ ꯑꯌꯤꯡꯕꯤ, ꯅꯪꯕꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯔꯝꯕ ꯃꯇꯝꯗ ꯆꯠꯁꯦ ꯍꯥꯏꯔꯤꯅꯣꯃꯤ? ꯑꯩꯉꯣꯟꯗꯒꯤ ꯏꯆꯥꯅꯨꯄꯥꯅ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯛꯄꯅ ꯍꯥꯜꯂꯕꯗꯤ ꯑꯩ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯃꯔꯣꯏꯗ"꯫ "ꯈꯨꯔꯥ ꯁꯥꯃꯨ, ꯑꯩꯁꯨ ꯈꯨꯔꯥ ꯁꯥꯃꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯃꯍꯥꯔꯥꯅꯤ ꯑꯃꯒꯨꯝ ꯂꯩꯅꯤꯡꯂꯤꯕꯅꯤ꯫ ꯑꯗ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯇꯣꯝꯇ ꯂꯩꯍꯧꯒꯅꯤ ꯈꯜꯂꯨꯕꯗ ꯑꯩꯁꯦ ꯈꯨꯔꯥ ꯁꯥꯃꯨꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄꯗꯣ ꯍꯦꯛ ꯉꯝꯗ꯭ꯔꯕ"꯫ "ꯑꯌꯤꯡꯕꯤ, ꯑꯗꯨꯒꯤꯕꯨ ꯅꯪꯅꯅꯦ ꯑꯩꯈꯣꯏꯗꯕꯨ ꯂꯩꯔꯕꯗꯤ ꯅꯈꯣꯏ ꯏꯃꯥꯁꯨ ꯄꯨꯂꯞ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯅ ꯄꯨꯟꯅ ꯍꯦꯛꯇ ꯂꯩꯃꯤꯟꯅ ꯂꯣꯏꯔꯦ ꯀꯩꯅꯣ"꯫ "ꯈꯨꯔꯥ ꯁꯥꯃꯨꯅꯕꯨ ꯑꯗꯨ ꯌꯧꯔꯕꯗꯤꯅꯦ ꯍꯌꯦꯡ ꯍꯦꯛꯇꯃꯛ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯤ꯫ ꯑꯗꯣ ꯈꯨꯔꯥꯒꯤ ꯏꯆꯥ ꯑꯅꯤꯗꯨꯕꯨ ꯀꯌꯥꯝ ꯆꯥꯎꯔꯕꯅꯣ"꯫ "ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯗꯤ ꯄꯤꯛꯏꯗ, ꯑꯗꯨꯅꯕꯨ ꯑꯩꯅ ꯅꯪꯕꯨ ꯃꯈꯣꯏꯅꯤ ꯈꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯒꯦ ꯈꯜꯂꯤꯕꯅꯤ"꯫ ꯁꯥꯃꯨꯅ ꯍꯥꯏꯔꯤꯕꯁꯤ ꯑꯣꯏꯗꯕꯅꯤ꯫ ꯃꯆꯥ ꯆꯥꯎꯔꯦ ꯍꯥꯏꯕꯗꯤ ꯌꯥꯔꯛꯂꯔꯣꯏ ꯈꯜꯂꯗꯨꯅ ꯑꯌꯤꯡꯕꯤ ꯑꯁꯤ ꯌꯥꯝꯅ ꯑꯉꯥꯡꯅꯤ, ꯃꯆꯥꯅꯨꯄꯥ ꯂꯨꯆꯤꯡꯒꯤ ꯂꯦꯡꯒꯥꯅꯤ꯫ "ꯈꯨꯔꯥ ꯁꯥꯃꯨꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯈꯨꯔꯥ ꯁꯥꯃꯨꯒꯤ ꯆꯍꯤꯁꯤꯒ ꯏꯆꯥꯁꯤꯡꯗꯣ ꯄꯤꯛꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯊꯥꯖꯕ ꯉꯝꯗꯦꯗ"꯫ ꯁꯥꯃꯨ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ "ꯑꯌꯤꯡꯕꯤ, ꯈꯨꯔꯥꯁꯦ ꯌꯨꯝ ꯈꯔ ꯊꯦꯡꯅ ꯄꯥꯟꯕꯗꯨꯗ ꯆꯍꯤ ꯌꯥꯝꯖꯔꯕꯁꯨ ꯏꯆꯥꯁꯤꯡꯗꯤ ꯄꯤꯛꯏꯗ"꯫ "ꯐꯔꯦ ꯈꯨꯔꯥ ꯁꯥꯃꯨ, ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ, ꯉꯁꯤꯒꯤꯗꯤ ꯊꯦꯡꯂꯤ, ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯈ꯭ꯔꯒꯦ, ꯈꯨꯔꯥꯁꯨ ꯍꯟꯕꯤꯔꯣ"꯫ ꯑꯁꯨꯝꯅ ꯑꯌꯤꯡꯕꯤ ꯁꯥꯃꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯊꯥꯔꯤꯛꯅ꯫ "ꯍꯩ ꯑꯌꯤꯡꯕꯤ, ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯀꯝꯗꯧꯔꯦ"꯫ ꯑꯌꯤꯡꯕꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ "ꯏꯃꯥ, ꯂꯤꯛꯇꯨꯕꯨꯗꯤ ꯁꯥꯕ ꯂꯣꯏꯔꯦ, ꯈꯨꯔꯥ ꯁꯥꯃꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯕꯨ ꯈꯨꯔꯥꯗ ꯇꯁꯦꯡꯅ ꯂꯩꯕ ꯇꯥꯔꯕꯣ? ꯑꯩꯒꯤ ꯆꯍꯤꯗꯤ 27ꯃꯨꯛꯇ ꯉꯥꯏꯔꯤ, ꯑꯗꯨꯒ ꯈꯨꯔꯥ ꯁꯥꯃꯨꯗꯤ ꯏꯃꯥꯗꯒꯤꯕꯨ ꯍꯜꯂꯝꯒꯗꯕ ꯃꯥꯜꯂꯤ"꯫ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ, ꯍꯅꯨꯖꯔꯕꯁꯨ ꯇꯥ ꯁꯥꯃꯨꯁꯦ ꯃꯔꯜ ꯃꯊꯨꯝ ꯂꯩꯈ꯭ꯔꯕ ꯑꯍꯜꯅꯤ, ꯑꯗꯨꯅꯕꯨ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯁꯤꯜꯂꯤꯕꯅꯤꯗꯅ"꯫ "ꯑꯗꯨꯒꯤꯕꯨꯗꯤ ꯆꯨꯝꯃꯤ ꯏꯃꯥ, ꯈꯨꯔꯥ ꯁꯥꯃꯨꯅ ꯑꯩꯒꯤꯗꯃꯛ ꯁꯥꯕꯤꯔꯤꯕ ꯁꯅꯥꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ, ꯃꯔꯜ ꯃꯊꯨꯝꯕꯨꯗꯤ ꯑꯗꯨꯝ ꯄꯥꯏꯔꯝꯒꯅꯤ, ꯁꯤꯅ ꯇꯥꯛꯄꯗꯤ ꯑꯗꯣ ꯃꯥꯒꯤ ꯃꯆꯥꯁꯤꯡꯗꯣ ꯀꯌꯥꯝ ꯆꯥꯎꯔꯦ ꯍꯥꯏꯕ ꯏꯃꯥꯁꯨ ꯈꯪꯕ꯭ꯔꯥ"꯫ "ꯍꯦ, ꯏꯃꯥꯗꯤ ꯃꯥꯒꯤ ꯃꯆꯥꯒꯤ ꯃꯔꯝꯗꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦꯅꯦ, ꯀꯩꯗꯧꯔꯨꯅꯤ ꯑꯗꯨꯃꯨꯛ ꯊꯤꯒꯠꯂꯨꯗꯅ, ꯏꯃꯥ ꯏꯆꯥꯒꯤꯗꯤꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯃꯈꯩ ꯌꯥꯔꯒ ꯑꯩꯈꯣꯏꯅ ꯊꯦꯝꯗꯨꯅ ꯂꯧꯊꯣꯛꯄꯁꯤꯅꯤ꯫ ꯑꯗꯨꯒ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯩꯗꯧꯔꯨꯅꯤ ꯁꯦꯜ ꯄꯥꯏꯗꯕ ꯃꯃꯥꯏ ꯅꯥꯟꯕ ꯅꯨꯄꯥꯗ ꯂꯩꯔꯨꯗꯅ, ꯑꯗꯨꯅꯅꯦ ꯅꯪ ꯇꯥ ꯁꯥꯃꯨꯗ ꯂꯩꯔꯒ ꯃꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯕ ꯑꯩꯈꯣꯏꯅ ꯃꯨꯟꯕ ꯂꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗꯅꯦ ꯀꯣꯛ ꯍꯥꯠꯇꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ, ꯏꯆꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯃ ꯀꯣꯛ ꯌꯨꯝꯁꯤꯗ ꯌꯥꯑꯣꯡ ꯏꯜꯍꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ"꯫ "ꯏꯃꯥ, ꯃꯤ ꯍꯥꯠꯄ ꯀꯥꯏꯅ, ꯏꯃꯥ ꯑꯩ ꯅꯪꯁꯦ ꯁꯨꯝ ꯀꯤꯁꯤꯜꯂꯛꯑꯦꯀꯣ, ꯑꯗꯣ ꯏꯃꯥ ꯑꯩ ꯈꯨꯔꯥ ꯁꯥꯃꯨꯗ ꯅꯝꯗꯨꯅ ꯂꯩꯁꯤꯟꯗꯕ ꯌꯥꯗꯕꯅꯤ"꯫ ꯊꯥꯔꯤꯛ ꯅꯣꯛꯂꯒ "ꯑꯗꯨꯅꯤꯗꯅ ꯊꯥꯔꯤꯛ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ, ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯊꯥꯔꯤꯛ ꯑꯩꯒꯤ ꯏꯆꯥ ꯑꯌꯤꯡꯕꯤꯗꯧꯅꯅꯦ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ, ꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯒꯤ ꯊꯕꯛ ꯋꯥꯅ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯨꯅꯦꯒꯦ"꯫ "ꯏꯃꯥ, ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯦꯜ ꯂꯧꯊꯣꯛꯂꯤꯕ ꯅꯨꯄꯥꯁꯦ ꯐꯅꯗꯤ ꯌꯥꯝꯃꯦꯀꯣ, ꯑꯗꯨꯒ ꯈꯨꯔꯥ ꯁꯥꯃꯨꯗꯤ ꯍꯦꯛ ꯇꯥꯗꯧꯔꯦ"꯫ "ꯍꯩ ꯑꯄꯪꯕꯤ, ꯑꯇꯩ ꯅꯨꯄꯥꯁꯤꯡꯗꯤ ꯃꯔꯜ ꯃꯊꯨꯝ ꯄꯩꯈꯩ ꯂꯩꯕ ꯑꯝꯇ ꯌꯥꯎꯗꯦꯅꯦ, ꯃꯃꯥ ꯃꯄꯥꯗꯒꯤ ꯍꯨꯔꯥꯟꯗꯨꯅ ꯄꯤꯔꯛꯄ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯗ ꯄꯤꯔꯛꯂꯤꯕꯁꯦ꯫ ꯑꯗꯣ ꯁꯥꯃꯨꯗꯤ ꯃꯁꯥꯒꯤ ꯃꯔꯜꯅꯤ, ꯑꯗꯨꯅꯕꯨ ꯏꯃꯥꯅ ꯍꯟꯅꯨꯖꯔꯕꯁꯨ ꯇꯥ ꯁꯥꯃꯨꯗ ꯂꯩꯌꯨ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯏꯗ ꯏꯃꯥ"꯫ ꯑꯁꯨꯝꯅ
ꯃꯤꯒꯤ ꯃꯔꯜ ꯃꯊꯨꯝꯗ ꯉꯥꯎꯗꯨꯅ ꯊꯥꯔꯤꯛ ꯃꯥꯅ ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯁꯤꯗ ꯃꯄꯥꯒꯨꯝꯂꯕ ꯁꯥꯃꯨꯗ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯊꯥꯖꯅꯕ ꯀꯟꯅ ꯏꯟꯁꯤꯜꯂꯤ꯫ ꯑꯌꯤꯡꯕꯤ ꯃꯥꯁꯨ ꯃꯃꯥꯒ ꯃꯥꯟꯅꯖꯕꯅ ꯍꯔꯥꯎꯅ ꯌꯥꯖꯔꯤ ꯑꯉꯛꯄꯅꯤ꯫ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯨꯒꯤ ꯃꯆꯥꯅꯨꯄꯥ ꯂꯨꯆꯤꯡꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯂꯨꯆꯤꯡ, ꯀꯔꯤ ꯇꯧꯔꯦ? ꯏꯆꯥꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯍꯧꯗꯣꯡ ꯏꯀꯥꯏ ꯊꯤꯕꯤ ꯁꯥꯗꯅ ꯆꯪꯂꯛꯂꯤꯕꯁꯤꯅ? ꯕꯥꯕꯥ, ꯑꯩꯈꯣꯏ ꯅꯤꯡꯊꯤꯕꯤꯗꯣ ꯊꯪꯅꯕ ꯈꯨꯜꯒꯤ ꯁꯒꯣꯜ ꯇꯣꯡꯕ ꯃꯁꯥ ꯅꯥꯟꯕ ꯅꯨꯄꯥꯗꯨꯗ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨ ꯀꯞꯄꯤꯅꯤ ꯄꯥꯄꯥ꯫ ꯀꯔꯤ? ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯅꯤꯡꯊꯤꯕꯤ ꯆꯦꯟꯈ꯭ꯔꯕ? ꯑꯣ, ꯁꯥꯃꯨꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯐꯩ, ꯃꯥ ꯍꯌꯦꯡ ꯑꯩꯅ ꯂꯨꯍꯣꯡꯕꯤꯅꯦꯕ꯫ ꯃꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯂꯕꯗꯤ ꯃꯥ? ꯕꯥꯕꯥ, ꯏꯆꯜꯗꯣ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ꯫ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯃꯇꯝ ꯆꯞ ꯆꯥꯔꯕꯅꯤ꯫ ꯃꯁꯤꯗ ꯄꯥꯕꯅ ꯏꯆꯜꯕꯨ ꯈꯨꯗꯛꯇ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯄꯥꯄꯥ? ꯀꯔꯤꯒꯤ ꯁꯥꯎꯔꯣꯏꯗꯣꯔꯤꯕꯅꯣꯅꯦ? ꯃꯕꯨꯡ ꯅꯪꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯃꯥꯅ ꯍꯦꯛꯇ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯕ꯭ꯔꯅꯦ? ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯄꯥꯄꯥ, ꯑꯩꯗꯤ ꯄꯥꯕꯅ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯕꯗꯨꯗ ꯄꯥꯟꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯣ ꯏꯆꯜꯗꯨꯗꯤ ꯅꯨꯄꯤꯅꯤ, ꯂꯤꯁꯤꯡꯈ꯭ꯔꯕꯗꯤ ꯐꯔꯛ ꯇꯥꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯅꯍꯥꯟꯗꯣ ꯌꯨꯝ ꯀꯩ ꯄꯥꯟꯅꯕ ꯇꯧꯔꯣꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯉꯁꯤ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯦ꯫ ꯑꯣ, ꯏꯆꯥ ꯅꯤꯡꯊꯤꯕꯤꯅ ꯆꯦꯟꯈ꯭ꯔꯤꯕꯁꯤꯗꯤ ꯃꯕꯨꯡ ꯁꯥꯕ ꯅꯪꯅ ꯑꯣꯏꯔꯦ꯫ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯂꯨꯆꯤꯡ, ꯅꯪꯁꯦ ꯁꯤꯡꯕ ꯈꯔ ꯋꯥꯠꯂꯤꯅꯦꯕꯣ꯫ ꯄꯪꯉꯤ ꯍꯥꯏꯔꯗꯤ ꯁꯥꯎꯔꯛꯀꯅꯤ ꯅꯪꯅ ꯇꯧꯔꯤꯕ꯫ ꯑꯩꯅ ꯄꯪꯉꯤꯔ ꯄꯥꯕꯅ ꯄꯪꯉꯤꯔ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯄꯥꯄꯥ꯫ ꯍꯩ, ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯁꯝꯊꯗꯨꯅ ꯂꯩꯔꯅꯨ꯫ ꯆꯠꯂꯣ, ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯎꯄꯨ ꯀꯥꯡꯊꯣꯟ ꯆꯟꯕ ꯇꯣꯃꯥꯜꯗꯣ ꯆꯟꯕ ꯂꯣꯏꯕ ꯂꯩꯔꯕꯗꯤ ꯍꯌꯦꯡ ꯂꯧꯅꯕ ꯈꯔ ꯍꯥꯏꯅꯔꯨꯁꯣ꯫ ꯑꯩꯅ ꯍꯌꯦꯡꯃꯛ ꯂꯨꯍꯣꯡꯗꯧꯔꯤ꯫ ꯃꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯕꯅꯤꯅꯦ ꯃꯥ, ꯄꯥꯜꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯏꯄꯥꯁꯨ ꯐꯤ ꯌꯣꯟꯕꯤ ꯇꯣꯝꯕꯤ ꯍꯣꯏꯗ ꯆꯠꯇꯨꯅꯅꯦ ꯑꯃꯨꯛꯇ ꯉꯥꯡꯅꯔꯨꯈꯤꯒꯦ꯫ ꯃꯄꯥꯒ ꯀꯨꯏꯅ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂ ꯃꯥꯜꯂꯦ ꯂꯨꯆꯤꯡꯗꯨ ꯃꯄꯥ ꯁꯥꯃꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯨꯃꯤꯟ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯆꯥ ꯂꯨꯆꯤꯡꯅ ꯆꯠꯈ꯭ꯔꯕꯗ ꯁꯥꯃꯨ ꯃꯇꯣꯝꯇ ꯍꯥꯏꯖꯩ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ꯫ ꯌꯨꯝꯁꯤꯗ ꯃꯥ ꯋꯥꯖꯔꯕꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯁꯣꯝꯗ ꯃꯃꯥꯇꯣꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯇꯧꯔꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯦꯛꯇ ꯅꯪꯍꯧꯔꯣꯏꯗꯕꯗꯧꯅ ꯍꯦꯛꯇ ꯆꯦꯟꯊꯣꯛꯀꯦ ꯍꯥꯏꯕꯅꯤꯗ꯫ ꯌꯥꯔꯣꯏꯅꯦ, ꯑꯩꯒꯤ ꯅꯨꯄꯤ ꯁꯤꯒꯟꯕꯤꯗꯣ ꯂꯧꯋꯦꯕ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯃꯥꯗꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯃꯃꯥꯗꯨꯁꯨ ꯑꯩꯅ ꯋꯥꯅ ꯂꯩꯍꯧꯅꯤꯁꯦ ꯈꯪꯗꯈꯩ ꯊꯧ ꯍꯦꯛꯇ ꯁꯤꯗꯣꯛꯈꯤ꯫ ꯏꯆꯥꯅꯨꯄꯤꯁꯨ ꯃꯉꯥꯏ, ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯎꯗꯒꯤ ꯍꯦꯛꯇ ꯆꯦꯟꯈꯤꯑꯕ꯫ ꯁꯥꯃꯨ ꯃꯥꯅ ꯈꯜꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯥ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡ ꯃꯆꯥꯁꯤꯡꯕꯨ ꯂꯨꯍꯣꯡꯕꯤꯕ ꯑꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯁꯥꯃꯨꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯅꯤꯡꯊꯤꯕꯤꯕꯨ ꯆꯦꯟꯕ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯟꯕꯗ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯅ ꯂꯨꯍꯣꯡꯈ꯭ꯔ ꯃꯇꯨꯡ ꯅꯨꯄꯤ ꯌꯥꯎꯗꯕ ꯌꯨꯝꯕꯥꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯂꯨꯆꯤꯡꯅ, ꯕꯥꯕꯥ, ꯑꯌꯨꯛꯀꯤ ꯆꯥꯛꯁꯦ ꯀꯅꯥꯅ ꯊꯣꯡꯗꯣꯏꯅꯣ? ꯑꯗꯨꯒꯤꯕꯨ ꯏꯆꯥꯅ ꯆꯥꯅꯤꯡꯕ ꯃꯊꯦꯜ ꯑꯃ ꯈꯜꯂꯒꯅꯤ ꯍꯥꯎꯅ ꯍꯦꯛ ꯊꯣꯡꯗꯣꯛꯂꯨꯔꯣ ꯏꯆꯥꯁꯤꯗꯤ꯫ ꯑꯩ ꯉꯝꯂꯣꯏ ꯄꯥꯕ, ꯑꯩꯁꯦ ꯊꯕꯛ ꯑꯃ ꯆꯠꯀꯗꯧꯁꯨ ꯂꯩꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯌꯥꯎꯗꯨꯅ ꯁꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯃꯧ ꯄꯨꯔꯒꯦ ꯄꯥꯕ꯫ ꯁꯥꯃꯨ ꯄꯥꯈꯠꯂꯞ ꯇꯧꯅ, ꯍꯩ ꯉꯥꯏꯈꯣ, ꯃꯇꯝ ꯈꯤꯇꯪ ꯋꯥꯠꯂꯤꯀꯣ꯫ ꯄꯥꯕꯅ ꯅꯃꯧ ꯊꯤꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯁꯦ ꯄꯥꯕꯅ ꯂꯣꯏ ꯇꯧ ꯇꯥꯕꯅꯤ꯫ ꯍꯥ, ꯍꯣꯏ, ꯏꯄꯥ ꯂꯣꯏꯅ ꯇꯧꯒꯦ꯫ ꯏꯃꯧꯒꯗꯤ ꯄꯨꯔꯛꯈꯤꯅꯨꯀꯣ ꯂꯨꯆꯤꯡ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯁꯥꯃꯨꯅ ꯅꯨꯄꯤ ꯑꯃꯒꯨꯝ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯁꯥꯃꯨ ꯋꯥꯔꯗꯨꯅ ꯍꯥꯏꯖꯩ, ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯕꯁꯦ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯊꯤꯕꯤꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕꯒꯤꯅꯤ꯫ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯅ ꯍꯦꯛꯇ ꯃꯌꯨꯝ ꯄꯥꯟꯈꯤ ꯍꯥꯏꯕꯅꯤ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯦ ꯏꯄꯥꯅ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦꯍꯦ꯫ ꯅꯃꯥꯇꯣꯟ ꯂꯥꯛꯂꯒ ꯅꯌꯨꯝ ꯄꯥꯟꯈꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯏꯄꯥꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯒꯗꯕꯅꯤꯀೋ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯥꯃꯨꯗꯨ ꯑꯌꯤꯡꯕꯤꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯨꯆꯤꯡ ꯃꯄꯥꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯃꯄꯨꯗꯨ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯕꯥꯕꯥ, ꯄꯥꯕꯅ ꯑꯩꯕꯨ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯕꯤꯗꯨꯅ ꯊꯝꯂꯤꯕꯁꯤꯗꯤ ꯅꯍꯥꯟꯈꯩ ꯅꯃꯧ ꯃꯁꯛ ꯐꯖꯕꯤꯁꯦ ꯄꯥꯕꯅ ꯊꯤꯕꯤꯔꯤ ꯑꯣꯏꯔꯦ꯫ ꯁꯨꯃꯥꯏꯅ ꯄꯥꯕꯅ ꯑꯩꯒꯤ ꯅꯨꯄꯤ ꯊꯤꯕꯤ ꯈꯪꯉꯝꯃꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯑꯩꯅ ꯂꯣꯏ ꯇꯧꯔꯝꯕꯁꯨ ꯌꯥꯕꯅꯤ ꯄꯥꯕ꯫ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯂꯨꯆꯤꯡ, ꯅꯪꯕꯨ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦꯅꯦ꯫ ꯄꯥꯕꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯁꯤꯗꯤ ꯅꯃꯥꯇꯣꯟꯅꯤꯅꯦ꯫ ꯂꯨꯆꯤꯡ ꯉꯛꯅ, ꯀꯩꯅꯣ ꯄꯥꯕ, ꯑꯁꯦꯡꯕꯔꯣ? ꯂꯨꯆꯤꯡ, ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯐꯥꯒꯤꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ? ꯑꯌꯤꯡꯕꯤ, ꯑꯁꯤꯅ ꯅꯆꯥꯅꯨꯄꯥ ꯑꯍꯜꯅꯤ, ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯂꯥꯛꯑꯣ꯫ ꯂꯨꯆꯤꯡ ꯃꯆꯤꯟ ꯑꯁꯣꯟꯗꯨ ꯂꯩꯍꯧꯏ꯫ ꯑꯩꯗꯤ ꯑꯩꯈꯣꯏ ꯄꯥꯕꯒ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤꯁꯤꯒ ꯆꯪꯃꯤꯟꯅꯔꯛꯄꯁꯤꯗ ꯑꯩꯁꯦ ꯅꯨꯄꯤ ꯀꯣꯏꯗꯦ ꯍꯥꯏꯕ ꯈꯪꯗꯨꯅ ꯑꯩꯒꯤ ꯄꯥꯕꯅ ꯄꯨꯔꯛꯂꯤꯕ ꯅꯤꯡꯂꯨꯔꯦ꯫ ꯑꯗꯨꯒ ꯏꯃꯥꯇꯣꯟ ꯑꯣꯏꯔꯝꯃꯤꯅꯦ꯫ ꯏꯆꯟꯒ ꯆꯍꯤ ꯃꯥꯟꯅꯕꯁꯤꯗ ꯍꯧꯖꯤꯛ ꯏꯃꯥ ꯀꯧ ꯇꯥꯔꯤꯕ꯭ꯔꯅꯦ ꯑꯩꯕꯣ? ꯁꯣꯝꯗ ꯑꯌꯤꯡꯕꯤꯁꯨ ꯃꯇꯣꯝꯇ ꯈꯟꯖꯩ, ꯀꯩꯅꯣ ꯃꯁꯤꯒꯤ ꯍꯅꯨꯕꯁꯤꯅ
ꯃꯆꯥ ꯄꯤꯛꯂꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯌꯥꯒꯗꯕ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯤ ꯃꯆꯥꯅꯨꯄꯥ ꯐꯖꯕ ꯂꯩ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯈꯪꯖꯔꯝꯃꯗꯤ ꯑꯩꯁꯦ ꯃꯃꯧ ꯑꯣꯏꯖꯔꯝꯒꯗꯕꯅꯤ ꯑꯣꯟꯊꯣꯛꯅ ꯆꯥꯈ꯭ꯔꯦꯗꯀꯣ ꯑꯌꯤꯡꯕꯤ ꯑꯩꯁꯦ ꯑꯩꯈꯣꯏ ꯏꯃꯥꯗꯨꯁꯨ ꯍꯥꯟꯅ ꯐꯖꯅ ꯍꯪꯒꯦꯗꯤ ꯍꯥꯏꯗꯦꯕ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯛꯀꯗꯧꯔꯦꯗ ꯑꯩ ꯁꯥꯃꯨꯅ ꯄꯨꯔꯛꯂꯕꯅꯤꯅ ꯂꯨꯆꯤꯡꯁꯨ ꯑꯌꯤꯡꯕꯤꯗ ꯏꯃꯥꯇꯣꯟ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯕ ꯇꯥꯔꯝꯃꯤ ꯁꯦꯜ ꯄꯥꯏꯕ ꯍꯅꯨꯕꯁꯤꯗ ꯂꯩꯕꯗꯒꯤ ꯑꯌꯤꯡꯕꯤꯁꯨ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯕꯥꯕꯥ ꯑꯩꯈꯣꯏ ꯏꯃꯥꯇꯣꯟꯁꯤ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤꯀꯣ ꯁꯥꯃꯨ ꯅꯣꯛꯇꯨꯅ ꯑꯗꯨꯕꯨꯗꯤ ꯏꯄꯥꯅ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯊꯤꯔꯤꯕꯅꯤꯗꯅ ꯑꯌꯤꯡꯕꯤꯅ ꯏꯕꯨꯡꯉꯣ ꯂꯨꯆꯤꯡ ꯏꯃꯥꯁꯦ ꯀꯌꯥꯝ ꯐꯖꯒꯦꯅꯦ ꯏꯃꯥꯇꯣꯟ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯈꯨꯐꯖꯕꯅꯤ ꯏꯟꯁꯥꯡ ꯊꯨꯝꯇꯕꯨ ꯈꯔ ꯌꯥꯛꯆꯕꯩ ꯋꯥꯅꯤꯗ ꯏꯕꯨꯡꯉꯣ ꯐꯖꯈ꯭ꯔꯕ ꯅꯃꯥꯇꯣꯟꯅ ꯋꯥꯅ ꯊꯣꯡꯖꯔꯤꯕꯅꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯥꯔꯣ ꯀꯩꯗꯧꯒꯦ ꯍꯣꯏ ꯄꯥꯕ ꯁꯨꯝ ꯊꯨꯝ ꯌꯥꯏ ꯈꯛꯇꯪ ꯍꯥꯏꯖꯕꯅꯤ ꯑꯗꯨꯝ ꯑꯩꯁꯨ ꯆꯥꯔꯤꯗꯅ ꯑꯗꯣ ꯏꯃꯥꯇꯣꯟ ꯐꯖꯈ꯭ꯔꯕꯁꯤ ꯂꯧꯕꯗꯒꯤ ꯑꯩꯈꯣꯏ ꯄꯥꯕꯁꯨ ꯃꯁꯛꯀꯁꯦ ꯁꯨꯝ ꯐꯖꯈꯠꯂꯛꯏ ꯍꯩ ꯏꯄꯥꯗꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯐꯖꯕꯅꯤꯅꯦ ꯀꯔꯤꯅꯣ ꯑꯩ ꯂꯧꯗꯅꯅꯤ ꯅꯪꯁꯨ ꯐꯖꯔꯤꯕꯗꯣ ꯑꯗꯣ ꯏꯃꯥꯇꯣꯟꯁꯤ ꯄꯥꯕꯅ ꯀꯝꯗꯧꯅ ꯂꯧꯔꯛꯏꯅꯣ ꯄꯥꯈꯪ ꯌꯛ ꯂꯥꯎꯔꯕ ꯑꯩ ꯐꯥꯎ ꯅꯨꯄꯤ ꯐꯖꯕ ꯑꯝꯇ ꯐꯪꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨꯗ ꯂꯨꯆꯤꯡ ꯁꯤꯗꯤ ꯑꯉꯥꯡꯒꯤ ꯋꯥ ꯅꯠꯇꯦ ꯑꯌꯤꯡꯕꯤ ꯅꯣꯛꯇꯨꯅ ꯏꯕꯨꯡꯉꯣ ꯂꯨꯆꯤꯡ ꯅꯈꯣꯏ ꯅꯄꯥꯁꯦ ꯍꯅꯨꯖꯔꯕꯁꯨ ꯅꯨꯄꯤ ꯁꯨꯝꯕꯒꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯕ ꯑꯗꯨꯅꯕꯨ ꯃꯆꯥꯒꯨꯝꯕꯤ ꯐꯖꯈ꯭ꯔꯕ ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯅꯃꯥꯇꯣꯟ ꯑꯣꯏꯕ ꯐꯪꯖꯔꯤꯕꯅꯤꯗꯅ ꯂꯨꯆꯤꯡ ꯆꯥꯛ ꯇꯣꯛꯄꯒꯤ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯅ ꯑꯩꯗ ꯍꯧꯒꯠꯆꯧꯔꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥ ꯄꯥꯕꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗ ꯑꯩꯁꯦ ꯃꯀꯨꯕꯨ ꯑꯣꯟꯈꯤꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯨꯆꯤꯡ ꯅꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯤ ꯄꯨꯔꯦꯜꯅ ꯏꯇꯥꯎꯗꯤ ꯏꯆꯟ ꯏꯃꯥ ꯑꯃ ꯐꯪꯖꯈꯤꯕꯗꯒꯤ ꯌꯥꯝ ꯄꯣꯡꯊꯣꯛꯈ꯭ꯔꯦꯀꯣ ꯂꯨꯆꯤꯡꯅ ꯏꯇꯥꯎ ꯏꯆꯟ ꯏꯃꯥ ꯍꯥꯏꯕꯨ ꯀꯩꯅꯣ ꯑꯁ ꯏꯇꯥꯎ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯅꯪꯅ ꯅꯨꯄꯤ ꯐꯪꯗ꯭ꯔꯒ ꯅꯈꯣꯏ ꯄꯥꯕꯅ ꯑꯣꯏꯅ ꯅꯨꯄꯤ ꯄꯨꯔꯛꯂꯤꯕꯁꯦ ꯏꯆꯟ ꯏꯃꯥ ꯍꯥꯏꯗꯤ ꯆꯍꯤꯗꯨꯅ ꯏꯆꯟ ꯂꯣꯏꯔꯒ ꯃꯤꯡꯒꯧꯗꯨꯅ ꯏꯃꯥ ꯑꯣꯏꯕꯗꯣ ꯑꯗꯨꯕꯨꯅꯤ ꯏꯆꯟ ꯏꯃꯥ ꯍꯥꯏꯔꯤꯕꯁꯦ ꯏꯇꯥꯎ ꯄꯨꯔꯦꯜ ꯌꯥꯏꯅꯦ ꯏꯇꯥꯎꯒꯤ ꯃꯤꯡꯒꯧꯁꯦ ꯑꯗꯨ ꯏꯇꯥꯎ ꯑꯩꯈꯣꯏ ꯄꯥꯕꯅ ꯏꯆꯟ ꯏꯃꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯕꯅꯤꯅ ꯑꯩꯅ ꯑꯃꯨꯛ ꯏꯅꯦ ꯏꯇꯨ ꯑꯃ ꯎꯈꯤꯕ ꯇꯥꯔꯤ ꯐꯅ ꯑꯗꯨꯝ ꯆꯥꯅꯅꯤꯅꯦ ꯏꯇꯥꯎ ꯍꯥꯏꯒꯨꯝꯂꯗꯅ ꯍꯅꯨꯕꯤꯝ ꯊꯤꯒꯤꯗꯤꯔꯣ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯄꯛꯁꯅꯤ ꯏꯇꯥꯎꯗꯤ ꯅꯣꯡꯃ ꯑꯌꯤꯡꯕꯤꯅ ꯀꯩꯊꯦꯜ ꯆꯠꯂꯨꯅꯕ ꯍꯥꯏꯗꯅ ꯂꯨꯆꯤꯡꯕꯨ ꯀꯧꯔꯝꯃꯤ ꯍꯩ ꯏꯕꯨꯡꯉꯣ ꯂꯨꯆꯤꯡ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯏꯃꯥꯇꯣꯟꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯀꯔꯤ ꯇꯧꯔꯦ ꯑꯌꯤꯡꯕꯤ ꯂꯨꯆꯤꯡꯕꯨ ꯀꯧꯔꯤꯕꯗꯤ ꯑꯩꯈꯣꯏ ꯃꯄꯥ ꯏꯆꯥꯅꯨꯄꯥ ꯂꯨꯆꯤꯡꯒ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯊꯣꯛꯂꯨꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯃꯃꯥ ꯑꯩꯒ ꯀꯣꯛ ꯑꯗꯨꯝ ꯆꯠꯂꯁꯨ ꯌꯥꯕꯁꯤꯗ ꯑꯩꯁꯤ ꯈꯔ ꯑꯍꯜ ꯑꯣꯏꯕꯁꯤꯗ ꯆꯠꯃꯤꯟꯅꯕ ꯇꯜꯂꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯃꯄꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ ꯂꯨꯆꯤꯡ ꯑꯁꯤ ꯑꯗꯨꯅ ꯃꯃꯥꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯏꯆꯥꯒꯤ ꯐꯤꯔꯣꯜ ꯐꯖꯕ ꯈꯔ ꯑꯝꯇ ꯂꯩꯕꯤꯁꯤꯔꯥ ꯍꯥꯏꯗꯅ ꯑꯩꯅ ꯁꯨꯝ ꯈꯜꯂꯤꯕꯅꯤ ꯇꯁꯦꯡꯕꯗꯤ ꯑꯌꯤꯡꯕꯤꯅ ꯂꯨꯆꯤꯡꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯤꯡꯂꯤꯕ ꯑꯁꯤ ꯑꯎꯕ ꯃꯤꯁꯤꯡꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯎꯅꯕꯅꯤ ꯐꯔꯦ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯍꯣꯔꯦꯟ ꯉꯥ ꯆꯧ ꯍꯦꯛ ꯂꯩꯔꯣ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯆꯥꯊꯣꯛꯁꯤ ꯑꯁꯨꯝꯅ ꯂꯨꯆꯤꯡꯒ ꯑꯌꯤꯡꯕꯤꯒ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯅ ꯕꯦꯝꯃ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯅꯪꯒꯤ ꯅꯨꯄꯥꯁꯤꯗꯤ ꯅꯪꯕꯨ ꯁꯦꯟꯅꯕꯗ ꯋꯥꯖꯔꯝꯂꯅꯤ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣꯁꯤꯁꯨ ꯐꯖꯩꯗ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ ꯑꯌꯤꯡꯕꯤꯗꯤ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯩꯗ ꯍꯔꯥꯎꯖꯩ ꯂꯨꯆꯤꯡꯗꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯨ ꯉꯥꯡꯂꯞ ꯇꯧꯗꯨꯅ ꯂꯩ ꯄꯣꯠ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯂꯨꯆꯤꯡꯒ ꯑꯌꯤꯡꯕꯤꯒꯗꯨ ꯑꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕꯗ ꯆꯥꯅꯩ ꯐꯖꯩ ꯍꯥꯏꯅ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯅꯔꯝꯃꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯑꯌꯤꯡꯕꯤꯗꯤ ꯃꯁꯥꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯌꯤꯡꯕꯤ ꯂꯨꯆꯤꯡꯅ ꯂꯥꯟꯅ ꯂꯧꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯂꯨꯆꯤꯡ ꯅꯪ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯕꯁꯦ ꯁꯥꯎꯒꯅꯨꯀꯣ ꯈꯪꯗꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤ ꯁꯥꯎꯗꯦꯗ ꯏꯃꯥꯇꯣꯟ ꯑꯗꯨ ꯏꯃꯥꯇꯣꯟꯒ ꯇꯣꯏꯅ ꯀꯩꯊꯦꯜ ꯆꯠꯃꯤꯟꯅꯔꯕꯗꯤ ꯑꯩꯁꯦ ꯅꯨꯄꯤꯒ ꯑꯝꯇ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯂꯨꯆꯤꯡ ꯃꯌꯥꯝ ꯑꯁꯤꯅ ꯏꯃꯥꯇꯣꯟꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯈꯤꯗꯅ ꯑꯩꯁꯦ ꯅꯨꯄꯤ ꯐꯪꯂꯣꯏꯗꯣꯔꯤꯕꯅꯤ ꯑꯌꯤꯡꯕꯤ ꯂꯨꯆꯤꯡꯗ ꯃꯥꯒꯤ ꯅꯨꯄꯥꯒꯨꯝꯅ ꯈꯨꯄꯥꯛꯅꯒ ꯊꯥꯔꯒ ꯅꯣꯛꯂꯛꯂꯝꯃꯤ ꯂꯨꯆꯤꯡ ꯅꯪꯅ ꯉꯥꯡꯕꯁꯤ ꯃꯥꯏꯕ ꯇꯥꯟꯖꯥꯗꯨꯗ ꯂꯨꯆꯤꯡꯒꯤ ꯃꯅꯦꯁꯤꯡ ꯊꯣꯛꯄ ꯑꯃꯅ ꯀꯧꯔꯛꯂꯝꯃꯤ ꯍꯥꯏ ꯂꯨꯆꯤꯡ ꯅꯪꯕꯨ ꯂꯨꯍꯣꯡꯂꯕ꯭ꯔꯣ ꯏꯅꯦꯗꯤ ꯀꯔꯤꯝꯇ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯇꯥ ꯁꯥꯃꯨꯅꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦ ꯏꯅꯦ ꯀꯥꯏꯗꯩ ꯂꯨꯍꯣꯡꯗ꯭ꯔꯤꯗ ꯀꯔꯤ ꯂꯨꯍꯣꯡꯗ꯭ꯔꯤꯌꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯀꯅꯥꯅꯣ ꯍꯩ ꯅꯪꯕꯨ ꯃꯧ ꯑꯣꯏꯅ ꯀꯣꯏꯔꯕ꯭ꯔꯅꯦ ꯇꯧꯅꯨ ꯏꯖꯠ ꯇꯥꯒꯗꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ ꯂꯨꯆꯤꯡ ꯅꯣꯛꯂꯒ
ꯏꯅꯦ ꯏꯅꯦꯅ ꯈꯜꯂꯤ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ ꯑꯩꯒ ꯆꯠꯃꯤꯟꯅꯔꯤꯕꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯒꯤ ꯅꯨꯄꯤ ꯏꯃꯥꯇꯣꯟꯅꯤ ꯂꯨꯆꯦꯟ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯅꯦ ꯑꯁꯦꯡꯕꯅꯤꯅꯦ ꯏꯅꯦꯗꯕꯨ ꯑꯩꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯑꯗꯨꯗꯤꯅꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯄꯥꯕꯅ ꯍꯜꯂꯛꯇ꯭ꯔꯦꯅ ꯍꯥꯏꯔꯝꯕꯅꯤ ꯍꯣꯏ ꯍꯣꯏ ꯀꯔꯤꯅꯣꯅꯦ ꯇꯥ ꯁꯥꯃꯨꯁꯤꯕꯣ ꯃꯃꯧ ꯑꯣꯏꯒꯗꯕ ꯅꯨꯄꯤꯁꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯔꯤꯕꯁꯤꯕꯣ ꯁꯤꯕꯨ ꯁꯤꯗ꯭ꯔꯕꯗꯤꯅꯦ ꯖꯥꯠ ꯖꯥꯠꯅꯤꯀꯣ ꯊꯦꯡꯅꯔꯤꯕꯁꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯁꯥꯃꯨꯗꯨ ꯍꯟꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯩꯔꯤ ꯂꯨꯆꯤꯡꯅ ꯃꯇꯣꯟ ꯌꯦꯡꯉꯨꯗꯣ ꯑꯩꯈꯣꯏ ꯄꯥꯕ ꯂꯝꯍꯨꯏ ꯍꯅꯨꯕ ꯃꯥꯟꯕꯁꯦ ꯑꯩꯈꯣꯏꯕꯨ ꯉꯥꯏꯔꯤꯕꯅꯤ ꯃꯥꯅ ꯊꯣꯡꯒꯥꯜꯗ ꯍꯟꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯩꯔꯤꯕꯁꯤ ꯃꯈꯣꯏ ꯃꯄꯥ ꯀꯩꯅꯣ ꯊꯣꯡꯒꯥꯜꯁꯤꯗ ꯁꯤꯜ ꯇꯥꯍꯧꯕꯗꯧꯅ ꯍꯟꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯕꯨ ꯀꯩꯊꯦꯜꯗ ꯇꯨꯝꯗꯨꯅꯒ ꯂꯩꯔꯕ꯭ꯔꯣ ꯑꯁꯨꯛ ꯀꯨꯏꯔꯛꯂꯤꯕꯁꯤꯕꯣ ꯍꯜꯂꯛꯃꯟꯗꯕꯗꯨꯗ ꯁꯨꯝ ꯊꯣꯡꯒꯥꯜꯁꯤꯗ ꯉꯥꯏꯔꯝꯕꯅꯤꯗ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ ꯑꯩꯒ ꯆꯠꯃꯤꯟꯅꯈꯤ ꯈꯪꯂꯤꯃꯛꯇꯗ ꯏꯆꯥꯒ ꯆꯠꯃꯤꯟꯅꯈꯤꯕꯗꯨꯗꯅꯦ ꯏꯄꯥꯅ ꯑꯃꯨꯛ ꯑꯩꯅ ꯄꯥꯈꯠꯂꯤꯕꯁꯤꯁꯨ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ ꯃꯆꯥꯏꯕꯨ ꯌꯥꯝ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡꯅꯤ ꯅꯣꯡꯃ ꯅꯤꯡꯊꯤꯕꯤꯗꯨ ꯃꯄꯥꯝꯗ ꯂꯥꯛꯄꯗ ꯃꯃꯥꯇꯣꯟ ꯑꯌꯤꯡꯕꯤꯗꯨꯒ ꯅꯣꯛꯇꯨꯅ ꯃꯃꯥꯟꯅꯕꯤ ꯑꯃꯒꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯤꯡꯊꯤꯕꯤꯅ ꯏꯃꯥꯇꯣꯟ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯃꯊꯧ ꯌꯥꯝ ꯆꯥꯗꯕꯅꯤ ꯇꯥꯆꯧꯒꯤ ꯐꯤꯔꯣꯜ ꯍꯨꯔꯥꯜꯂꯒ ꯁꯦꯠꯄꯒꯤꯅꯦ ꯅꯣꯡꯃꯗꯤ ꯇꯥꯆꯧꯅ ꯁꯥꯎꯔꯒ ꯃꯥꯒꯤ ꯐꯤꯖꯣꯜꯁꯤꯡꯁꯦ ꯃꯩ ꯊꯥꯗꯣꯛꯄꯒ ꯌꯥꯎꯔꯤꯅꯦꯃꯤ ꯍꯣ ꯑꯗꯨꯕꯨꯗꯤ ꯍꯅꯨ ꯂꯝꯆꯥ ꯑꯉꯥꯎꯕꯅꯤꯗꯅ ꯑꯗꯨꯒ ꯏꯃꯥꯇꯣꯟ ꯑꯩꯈꯣꯏ ꯄꯥꯕꯅ ꯅꯌꯨꯝ ꯄꯥꯟꯕ ꯌꯥꯈꯤꯔꯣꯏꯅꯅꯦ ꯇꯥꯆꯧ ꯑꯩꯈꯣꯏꯅꯤꯗ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯏꯃꯥꯇꯣꯟ ꯅꯪ ꯂꯧꯒꯦꯅ ꯈꯟꯕ ꯑꯣꯏꯔꯝꯃꯤ ꯍꯣꯏ ꯏꯕꯦꯝꯃ ꯅꯣꯡꯃꯗꯤꯅꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯑꯩꯕꯨ ꯂꯨꯝꯕ ꯂꯥꯛꯄ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯅꯈꯣꯏ ꯄꯥꯕꯒꯤ ꯆꯩꯁꯨꯁꯤꯅꯅꯦ ꯇꯥꯅ ꯇꯥꯅ ꯀꯟꯗꯅꯅꯦ ꯋꯥ ꯊꯣꯛꯅꯔꯤꯅꯦꯃꯤ ꯅꯤꯡꯊꯤꯕꯤ ꯅꯣꯛꯇꯨꯅ ꯏꯃꯥꯇꯣꯟ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯑꯗꯨꯝꯅꯒ ꯇꯧꯕ꯭ꯔꯣ ꯑꯩꯈꯣꯏꯗꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯏꯔꯥꯡ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯆꯩꯔꯒ ꯑꯗꯣ ꯏꯃꯥꯇꯣꯟ ꯅꯪꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤ 19 ꯈꯛꯇ ꯉꯥꯏꯔꯤ ꯍꯩꯃꯥ ꯏꯃꯥꯇꯣꯟ ꯅꯪꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯍꯜꯂꯤ ꯑꯩꯉꯣꯟꯗꯒꯤꯕꯨꯗꯤ ꯏꯃꯥꯇꯣꯟꯅ ꯆꯍꯤ 2ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯍꯜꯂꯤ ꯑꯗꯨ ꯅꯤꯡꯊꯤꯕꯤ ꯅꯪꯁꯨ ꯌꯨꯝꯁꯤꯗ ꯈꯔ ꯈꯔ ꯇꯣꯏꯅ ꯂꯥꯛꯎꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯁꯦ ꯅꯈꯣꯏꯅ ꯄꯥꯁꯇ ꯂꯩꯕꯗꯒꯤ ꯍꯅꯨꯕꯤ ꯑꯣꯟꯕ ꯇꯥꯔꯤ ꯍꯣꯏ ꯂꯥꯛꯀꯦ ꯑꯩꯒꯤ ꯏꯃꯥꯇꯣꯟꯒ ꯇꯥꯟꯅꯔꯒ ꯇꯥꯆꯧꯒꯤ ꯅꯨꯄꯤ ꯑꯃꯁꯨ ꯊꯤꯖꯤꯟꯕꯤꯅꯕ ꯇꯧꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯥꯇꯣꯟꯁꯨ ꯅꯇꯣꯝꯇ ꯑꯣꯏꯗ꯭ꯔꯦꯗꯅ ꯑꯌꯤꯡꯕꯤ ꯂꯨꯁꯤꯡꯒꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯑꯌꯤꯡꯕꯤ ꯃꯥꯗꯤ ꯂꯨꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯥꯒꯨꯝꯅ ꯈꯟꯖꯔꯤꯕꯅꯤ ꯏꯃꯥꯇꯣꯟ ꯀꯩ ꯈꯜꯂꯤꯅꯣ ꯇꯨꯃꯤꯟ ꯂꯩꯗꯨꯕꯣ ꯑꯌꯤꯡꯕꯤ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯪꯅ ꯍꯥꯏꯕꯗꯨꯅ ꯐꯒꯗ꯭ꯔꯅ ꯈꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯅꯤꯡꯊꯤꯕꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡꯃ ꯄꯨꯔꯦꯜꯗꯨ ꯃꯃꯥꯟꯅꯕꯒ ꯂꯨꯆꯤꯡꯍꯣꯏꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯂꯝꯃꯤ ꯑꯌꯤꯡꯕꯤꯅ ꯆꯥꯛ ꯊꯣꯡꯂꯒ ꯂꯨꯆꯤꯡ ꯃꯈꯣꯏ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯏꯟꯁꯥꯡ ꯁꯦꯝꯂꯝꯃꯤ ꯑꯌꯤꯡꯕꯤ ꯅꯣꯛꯂꯗꯨꯅ ꯅꯈꯣꯏ ꯃꯔꯤꯃꯛ ꯅꯁꯛꯇꯤ ꯂꯣꯏꯅ ꯐꯖꯩꯗ ꯑꯗꯣ ꯑꯩꯈꯣꯏ ꯂꯨꯆꯤꯡꯅꯗꯤ ꯏꯍꯦꯟ ꯍꯦꯜꯂꯦꯕ ꯄꯨꯔꯦꯜꯅ ꯊꯥꯒꯠꯄꯤꯌꯨ ꯊꯥꯒꯠꯄꯤꯌꯨ ꯃꯥꯏ ꯃꯤ ꯍꯥꯏꯁꯤꯗꯤ ꯍꯦꯛꯇ ꯊꯥꯒꯠꯀꯗꯕꯅꯤ ꯑꯗꯣ ꯏꯆꯥꯁꯤꯡꯕꯨ ꯈꯪꯅꯖꯕꯤ ꯅꯨꯄꯤꯒꯗꯤ ꯂꯩꯔꯕ꯭ꯔꯣ ꯄꯤꯕꯥꯅ ꯏꯃꯥꯇꯣꯟ ꯑꯩꯈꯣꯏꯁꯦ ꯏꯃꯥꯇꯣꯟꯒꯨꯝꯕꯤ ꯐꯖꯕ ꯅꯨꯄꯤ ꯊꯤꯔꯤꯉꯩꯗ ꯅꯨꯄꯤꯒ ꯑꯝꯇ ꯀꯣꯏꯖꯗ꯭ꯔꯦ ꯍꯥꯏꯇꯥꯏ ꯆꯨꯝꯕꯨ ꯆꯨꯝꯂꯕ꯭ꯔꯅꯦ ꯏꯆꯥꯁꯤꯡꯅ ꯍꯥꯏꯔꯤꯁꯤꯕꯣ ꯏꯃꯥꯇꯣꯟ ꯑꯌꯤꯡꯕꯤ ꯏꯃꯥꯇꯣꯟꯅ ꯏꯆꯥꯁꯤꯡꯒ ꯍꯥꯏꯕꯗꯨꯗꯤ ꯄꯛꯆꯕ ꯈꯤꯇꯪ ꯈꯤꯇꯪ ꯅꯠꯇꯦ ꯄꯛꯆꯕ ꯌꯥꯝ ꯊꯤ ꯋꯥꯠꯂꯤꯀꯣ ꯇꯥꯄꯤꯕ ꯏꯕꯨꯡ ꯄꯨꯔꯦꯜ ꯀꯥꯏꯅ ꯀꯧꯔꯗꯤ ꯍꯦꯟꯅ ꯄꯛꯆꯅꯤ ꯏꯃꯥꯇꯣꯟꯅ ꯑꯍꯤꯡꯕꯤ ꯅꯣꯛꯂꯒ ꯍꯩꯃꯥ ꯑꯗꯨꯗꯤ ꯀꯧ ꯇꯥꯔꯦꯗꯅ ꯇꯥꯄꯤꯕ ꯏꯇꯥꯎ ꯂꯨꯆꯤꯡ ꯅꯣꯏ ꯃꯥꯁꯤ ꯌꯥꯏꯀꯣ ꯑꯩꯅ ꯌꯥꯏ ꯍꯥꯏꯁꯤꯅꯤ ꯈꯔ ꯏꯊꯛ ꯏꯔꯥꯡꯒ ꯄꯥꯝꯖꯕꯒ ꯂꯣꯏꯔꯦ ꯑꯌꯤꯡꯕꯤꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯅꯨꯄꯥꯁꯤꯡꯗꯨꯒ ꯅꯣꯛ ꯅꯣꯛꯇꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩ ꯁꯥꯃꯨꯅ ꯑꯩ ꯃꯃꯥ ꯅꯆꯥꯅꯨꯄꯥ ꯂꯨꯆꯤꯡ ꯑꯁꯤ ꯆꯍꯤꯁꯨ ꯌꯥꯝꯅꯦ ꯅꯃꯧ ꯑꯃ ꯊꯤꯅꯕ ꯇꯧꯔꯣꯁꯤꯗꯅ ꯅꯪꯁꯨ ꯅꯇꯣꯝꯇ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯑꯌꯤꯡꯕꯤ ꯌꯥꯅꯤꯡꯗꯅ ꯃꯈꯣꯏ ꯃꯄꯥ ꯃꯧꯗꯤ ꯂꯨꯆꯤꯡꯅ ꯑꯄꯥꯝꯕ ꯊꯤꯖꯁꯅꯨꯗ ꯑꯩꯈꯣꯏꯅ ꯊꯤꯔꯨꯔꯒ ꯍꯌꯦꯡ ꯋꯥꯈꯜ ꯆꯥꯟꯅꯗ꯭ꯔꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯃꯥꯒ ꯋꯥꯈꯜ ꯆꯥꯟꯅꯖꯕꯤ ꯑꯃ ꯃꯁꯥꯅ ꯊꯤꯖꯔꯁꯅꯨ ꯆꯨꯝꯃꯤꯅꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯨꯄꯤ ꯊꯤꯕ ꯈꯪꯂꯣꯏꯗꯕ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯊꯤꯕꯤꯔꯁꯤꯔꯥ ꯍꯥꯏꯗꯅ ꯁꯨꯝ ꯈꯜꯂꯤꯕꯅꯤ ꯐꯔꯦ ꯐꯔꯦ ꯃꯥꯅ ꯑꯄꯥꯝꯕꯗꯣ ꯍꯦꯛ ꯊꯤꯖꯔꯁꯅꯨ ꯅꯣꯡꯃ ꯑꯌꯤꯡꯕꯤꯒꯤ ꯃꯃꯥ ꯊꯔꯤꯛ ꯑꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯌꯤꯡꯕꯤ ꯏꯃꯥꯒꯤ ꯑꯌꯤꯡꯕꯤ ꯅꯪꯕꯨ ꯏꯃꯥꯅ ꯁꯤꯟꯅꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯀꯔꯤꯃꯇ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯏꯃꯥ ꯑꯩ ꯂꯟ ꯊꯨꯝꯒ ꯑꯝꯇ ꯄꯥꯝꯗ꯭ꯔꯦꯗ ꯏꯆꯥ ꯂꯨꯆꯤꯡ ꯑꯁꯤꯗ
ꯉꯥꯎꯍꯦꯛ ꯉꯥꯎꯔꯦ ꯑꯩꯗꯤ ꯍꯦ ꯅꯪ ꯄꯪꯒꯅꯨꯅꯦ ꯂꯨꯆꯤꯡꯅ ꯉꯥꯎꯔꯕꯁꯨ ꯂꯟꯊꯨꯝ ꯑꯁꯤꯗꯤ ꯅꯪꯒꯤ ꯑꯣꯏꯅꯕ ꯁꯤꯟꯒꯗꯕꯅꯤ ꯏꯃꯥ ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯃꯆꯥꯅꯨꯄꯥ ꯐꯖꯕ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯐꯖꯅ ꯌꯦꯡꯊꯣꯛꯄ ꯌꯥꯗ꯭ꯔꯕ ꯍꯣ ꯏꯃꯥꯁꯨꯅꯦ ꯚꯥꯞꯀ ꯑꯣꯏꯔꯨꯗ꯭ꯔꯦ ꯑꯩꯁꯨ ꯃꯆꯥꯅꯨꯄꯥ ꯁꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯈꯪꯂꯝꯂꯕꯗꯤ ꯂꯨꯆꯤꯡꯗ ꯅꯪꯕꯨ ꯄꯤꯁꯤꯜꯂꯒ ꯅꯪ ꯅꯨꯄꯥ ꯁꯥꯃꯨꯁꯤꯗꯅꯦ ꯏꯃꯥꯅ ꯍꯦꯛ ꯂꯩꯖꯔꯝꯃꯁꯨ ꯏꯃꯥ ꯏꯆꯥ ꯅꯨꯡꯉꯥꯏꯅ ꯂꯩꯅꯦꯕ ꯍꯥ ꯏꯃꯥ ꯅꯪꯁꯤ ꯌꯥꯝ ꯄꯪꯉꯦ ꯏꯃꯥꯅ ꯄꯪꯕꯅꯤꯅꯕ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯕꯁꯤꯅ ꯑꯩꯉꯣꯟꯗ ꯏꯃꯥꯇꯣꯟꯅ ꯀꯧꯗꯨꯅ ꯂꯩꯔꯤꯕꯁꯦ ꯏꯃꯥ ꯅꯪ ꯃꯤꯒꯤ ꯂꯟꯊꯨꯝ ꯈꯛꯇ ꯑꯃꯨꯛ ꯎꯏꯌꯦꯕ ꯃꯤꯒꯤ ꯃꯔꯟ ꯃꯊꯨꯝ ꯄꯥꯝꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯍꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯥꯏ ꯅꯪꯁꯨ ꯅꯨꯄꯥ ꯄꯥꯝꯂꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅꯦ ꯆꯞ ꯃꯥꯟꯅꯩ ꯅꯣꯡꯃ ꯁꯥꯃꯨ ꯂꯩꯇꯕ ꯇꯥꯟꯖꯥ ꯑꯃꯗ ꯑꯌꯤꯡꯕꯤ ꯂꯨꯆꯤꯡꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯂꯨꯆꯤꯡ ꯏꯃꯥꯒꯤ ꯂꯨꯆꯤꯡ ꯏꯃꯥꯁꯤ ꯀꯣꯛ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯦ ꯏꯃꯥꯒꯤ ꯀꯣꯛꯁꯦ ꯑꯃꯨꯛꯇ ꯅꯝꯕꯤꯌꯨꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯆꯤꯡꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ ꯂꯨꯆꯤꯡ ꯑꯌꯤꯡꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯂꯒ ꯏꯃꯥꯇꯣꯟ ꯀꯩꯅꯣ ꯏꯃꯥꯇꯣꯟ ꯇꯧꯕꯤꯔꯤꯁꯤꯕꯣ ꯏꯃꯥꯇꯣꯟꯒꯤ ꯀꯣꯛꯁꯦ ꯆꯤꯛꯄꯁꯤꯗ ꯏꯆꯝ ꯆꯝꯅ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯏꯃꯥꯇꯣꯟꯅ ꯂꯥꯟꯅ ꯈꯜꯂꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯌꯤꯡꯕꯤ ꯂꯨꯆꯤꯡꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯤ ꯂꯨꯆꯤꯡꯅ ꯈꯔ ꯆꯠꯊꯣꯛꯂꯒ ꯏꯃꯥꯇꯣꯟ ꯅꯪꯁꯦ ꯏꯄꯥꯅ ꯂꯧꯕꯒꯤ ꯑꯩꯅ ꯏꯃꯥꯇꯣꯟ ꯍꯥꯏꯅ ꯀꯧꯕꯅꯤ ꯆꯍꯤꯗꯤ ꯌꯦꯡꯂꯨꯔꯕꯗꯤ ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯟꯒꯨꯝꯕꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯂꯤꯆꯠꯁꯦ ꯑꯩꯉꯣꯟꯗ ꯇꯧꯕꯤꯒꯅꯨ ꯍꯣꯏ ꯂꯨꯆꯤꯡ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯇꯣꯟꯅꯤ ꯑꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯗꯨꯅ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯂꯨꯆꯤꯡ ꯁꯥꯎꯅ ꯑꯌꯤꯡꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯑꯗꯨꯛꯇꯨꯀꯠꯆ ꯋꯥꯈꯜ ꯑꯩꯒꯤ ꯏꯄꯥꯅ ꯂꯧꯔꯤꯕ ꯅꯪꯃꯛꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕꯤꯅꯦ ꯑꯗꯨꯒ ꯍꯥꯏꯕꯤꯒꯤ ꯇꯥꯖꯧ ꯍꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯩꯅ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥꯃꯛꯅꯤ ꯈꯟꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕꯅꯤ ꯅꯪꯒꯤ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇ꯭ꯔꯕ ꯂꯤꯆꯠ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯐꯝꯅ ꯆꯠꯀꯦ ꯈꯜꯂꯛꯂꯕ ꯅꯪ ꯌꯨꯝ ꯑꯁꯤꯗꯒꯤ ꯅꯪ ꯉꯛꯁꯝ ꯑꯗꯣ ꯄꯥꯏꯗꯨꯅ ꯏꯟꯒꯗꯕꯅꯤ ꯈꯪꯉꯨ ꯂꯨꯆꯤꯡ ꯁꯥꯎꯅ ꯑꯌꯤꯡꯕꯤꯗ ꯃꯇꯤꯟ ꯁꯤꯆꯤꯜꯂꯝꯗꯨꯅ ꯊꯣꯛꯈ꯭ꯔꯤ ꯑꯌꯤꯡꯕꯤ ꯀꯞꯂꯗꯨꯅ ꯁꯥꯎꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯐꯩ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯧꯅ ꯏꯀꯥꯏꯕ ꯄꯤꯕ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯗꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯨꯆꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯅꯤ ꯑꯌꯤꯡꯕꯤ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯏꯕꯨꯡꯉꯣ ꯂꯨꯆꯤꯡꯅ ꯌꯨꯝ ꯑꯁꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯑꯌꯤꯡꯕꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯃꯣꯏ ꯃꯄꯥ ꯑꯩꯉꯣꯟꯗꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ ꯐꯔꯦ ꯐꯔꯦ ꯍꯌꯦꯡꯗꯣ ꯑꯩ ꯆꯠꯇꯨꯅ ꯍꯪꯂꯨꯔꯒꯦ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯅꯗꯤ ꯊꯕꯛ ꯑꯆꯤꯟꯕ ꯑꯃ ꯂꯩꯔꯝꯂꯅꯤꯃ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯁꯥꯃꯨꯗꯤ ꯐꯅ ꯈꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯌꯤꯡꯕꯤꯗꯨ ꯃꯃꯥ ꯊꯥꯔꯤꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯥꯔꯤꯛꯅ ꯏꯃꯥꯒꯤ ꯌꯦꯡꯕꯤꯌꯥ ꯀꯔꯤ ꯇꯧꯔꯦ ꯏꯆꯥꯅ ꯃꯩꯊꯧ ꯃꯛꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯌꯤꯡꯕꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯃꯥꯗ ꯇꯝꯂꯝꯃꯤ ꯊꯥꯔꯤꯛ ꯁꯥꯎꯅ ꯀꯔꯤ ꯃꯥꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯃꯅ ꯑꯩꯒꯤ ꯏꯆꯥꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ ꯃꯥ ꯈꯪꯏꯗꯅ ꯌꯦꯡꯉꯣꯏ ꯑꯌꯤꯡꯕꯤꯌꯥ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯇꯥ ꯁꯥꯃꯨꯗꯣ ꯅꯤꯡꯊꯤꯅ ꯊꯦꯝꯂꯒ ꯂꯨꯆꯤꯡꯕꯨꯅꯦ ꯌꯨꯝ ꯑꯗꯨ ꯄꯨꯔꯛꯅꯕ ꯍꯥꯏꯌꯨ ꯏꯃꯥꯁꯨ ꯅꯪꯒ ꯄꯨꯟꯅꯅꯦ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯥꯕꯨ ꯅꯝꯗꯨꯅꯅꯦ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯑꯔꯥꯟꯕ ꯇꯥꯍꯜꯂꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯇꯧꯁꯤ ꯏꯃꯥ ꯑꯩꯕꯨ ꯃꯄꯥ ꯍꯅꯨꯕꯗꯨꯅ ꯂꯧꯋꯦ ꯍꯥꯏꯗꯅ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯍꯅꯨꯕꯗꯨꯗ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯗꯅ ꯃꯥꯡꯍꯟꯕꯗꯤ ꯑꯩ ꯉꯝꯂꯣꯏ ꯑꯗꯨꯒ ꯏꯃꯥ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯂꯨꯆꯤꯡꯕꯨ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯕꯗꯨꯅꯤ ꯑꯗꯨꯒꯤꯕꯨ ꯏꯃꯥ ꯇꯞꯅ ꯇꯞꯅ ꯇꯧꯈꯤꯁꯦ ꯀꯨꯝꯍꯩꯗ ꯌꯦꯡꯉꯣ ꯁꯣꯝꯗꯅ ꯁꯥꯃꯨꯗꯨ ꯂꯨꯆꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯅꯪꯕꯣ ꯕꯥꯕꯥ ꯑꯩ ꯌꯨꯝ ꯑꯗꯨ ꯂꯩꯅꯤꯡꯗ꯭ꯔꯦ ꯇꯣꯉꯥꯟꯅ ꯑꯩꯒꯤ ꯌꯨꯝ ꯁꯥꯗ꯭ꯔꯤ ꯐꯥꯎꯕ ꯏꯇꯥꯎꯄꯨꯔꯦꯜꯒꯤ ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯔꯒꯦ ꯀꯔꯤ ꯇꯧꯔꯒꯦꯅꯤ ꯏꯄꯥꯒꯤ ꯂꯨꯆꯤꯡ ꯅꯪꯕꯣ ꯏꯆꯥꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯅꯤꯡꯗ꯭ꯔꯤꯕꯗꯣ ꯃꯔꯤꯛ ꯆꯨꯝꯅ ꯏꯄꯥꯗ ꯍꯥꯏꯌꯨꯅꯦ ꯂꯨꯆꯤꯡꯅ ꯑꯌꯤꯡꯕꯤꯅ ꯍꯥꯏꯈꯤ ꯇꯧꯈꯤꯕ ꯄꯨꯝꯕ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯂꯝꯃꯤ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯄꯨꯔꯦꯜꯒꯤ ꯃꯃꯥꯇꯣꯝꯕꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯥꯗꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯎꯄꯥꯏ ꯂꯩꯔꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯕ ꯇꯥꯕꯅꯤ ꯇꯥꯗꯁꯨ ꯍꯥꯟꯅ ꯋꯥꯈꯜ ꯑꯃꯨꯛꯇꯪ ꯈꯟꯊꯕꯤꯔꯝꯕ ꯑꯣꯏꯔꯕꯗꯤ ꯑꯁꯤ ꯌꯧꯅꯁꯨ ꯀꯣꯛ ꯁꯥꯔꯝꯂꯣꯏꯗꯕꯅꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯂꯨꯆꯤꯡꯁꯨ ꯃꯊ꯭ꯋꯥꯏ ꯑꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯥꯗꯅ ꯅꯨꯄꯤ ꯊꯤꯒꯦ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯍꯨꯠ ꯏꯃꯧ ꯊꯤꯒꯦ ꯍꯥꯏꯅ ꯈꯟꯕꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯒꯗꯕꯅꯤ ꯇꯣꯝꯕꯤ ꯑꯩ ꯋꯥꯈꯜꯁꯦ ꯑꯣꯟꯊꯣꯛꯅ ꯊꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯂꯦ
ꯈꯟꯊꯍꯧꯗꯕ ꯑꯩꯒꯤ ꯑꯁꯣꯏ ꯋꯥꯈꯜ ꯑꯁꯤꯅ ꯑꯩꯒꯤ ꯏꯖꯠ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯦ ꯃꯔꯥꯏ ꯆꯦꯛꯊꯔꯛꯄꯒꯨꯝꯅ ꯇꯧꯔꯦꯅꯦ꯫ ꯇꯥꯗ, ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯌꯤꯡꯕꯤꯁꯦ ꯇꯥꯗꯒꯤ ꯂꯩꯔꯤꯕ ꯂꯟꯊꯨꯝ ꯑꯁꯤꯗ ꯀꯜꯂꯛꯇꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯇꯥꯗ ꯁꯥꯃꯨꯗ ꯁꯣꯏꯗꯅ ꯃꯌꯨꯝ ꯄꯥꯜꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯇꯥꯗꯒꯤ ꯂꯩꯔꯤꯕ ꯂꯟꯊꯨꯝ ꯄꯨꯝꯕ ꯏꯆꯥꯅꯨꯁꯤꯡꯗ ꯌꯥꯝ ꯊꯨꯅ ꯑꯣꯟꯅꯕ ꯑꯃꯨꯛꯇ ꯇꯧꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤꯕꯨ ꯇꯥꯗ꯫ ꯐꯔꯦ ꯇꯣꯝꯕꯤ, ꯉꯁꯤ ꯃꯣꯟ ꯁꯤꯟꯅꯕ ꯇꯧꯔꯒꯦ꯫ ꯊꯤꯡꯊꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯑꯗꯨꯒ ꯂꯨꯆꯤꯡꯗꯤ ꯃꯇꯝ ꯈꯔ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯔꯁꯅꯨ꯫ ꯄꯨꯔꯦꯜꯅ, ꯈꯨꯔꯥ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯑꯩꯒꯤ ꯌꯨꯝꯗꯤ ꯏꯇꯥꯎ ꯂꯨꯆꯤꯡꯒꯤꯁꯨ ꯌꯨꯝꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯄꯥꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯌꯤꯡꯕꯤꯅ ꯂꯨꯆꯤꯡꯕꯨ ꯂꯥꯛꯂꯔꯣꯏ ꯈꯪꯂꯕꯗ ꯃꯥꯒ ꯂꯦꯡꯒꯥ ꯆꯥꯟꯅꯕ ꯈꯥꯕꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯥꯃꯨ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯈꯥꯕ ꯁꯥꯃꯨꯒꯤ ꯌꯨꯝꯗ ꯇꯣꯏꯅ ꯇꯣꯏꯅꯁꯨ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯥꯃꯨꯁꯨ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯈꯥꯕꯅ ꯁꯥꯃꯨꯒꯤ ꯌꯨꯝꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯁꯥꯃꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯈꯣꯝꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯔꯤꯛꯀ ꯑꯌꯤꯡꯕꯤꯒ ꯄꯨꯟꯅ ꯈꯥꯕꯗ ꯀꯩꯅꯥ ꯀꯠꯂꯝꯃꯤ꯫ ꯑꯌꯤꯡꯕꯤꯅ, ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯅꯨꯄꯥ ꯑꯝꯇꯗ ꯄꯨꯟꯅ ꯂꯩꯔꯦꯀꯣ꯫ ꯊꯥ ꯁꯥꯃꯨꯒꯤ ꯑꯗꯨꯛ ꯌꯥꯝꯕ ꯃꯔꯜ ꯃꯊꯨꯝꯁꯤꯡ ꯑꯗꯨꯁꯨ ꯏꯃꯥ ꯏꯆꯥꯅ ꯑꯝꯇ ꯐꯪꯍꯧꯗ꯭ꯔꯦꯀꯣ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯄꯪꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯏꯃꯥ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯀꯣ꯫ ꯐꯔꯦꯕꯁꯦ, ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯏꯆꯥ ꯈꯥꯕꯒꯤ ꯅꯣꯡ ꯌꯨꯕ ꯌꯨꯝ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯔꯦꯗꯅꯁꯦ꯫ ꯏꯃꯥ, ꯑꯩꯗꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯌꯦꯡꯗꯨꯅꯅꯦ ꯌꯨꯝ ꯑꯃꯨꯛ ꯄꯥꯟꯈ꯭ꯔꯅꯤ꯫ ꯏꯃꯥꯗꯤ ꯇꯥ ꯈꯥꯕꯁꯤꯒ ꯑꯗꯨꯝ ꯂꯩꯍꯧꯔꯣ꯫ ꯇꯥꯅꯤꯡꯗꯦꯍꯦ, ꯏꯆꯥꯒꯨꯝꯕꯁꯤꯗ ꯅꯪꯁꯨ ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯃꯤ꯫ ꯅꯪꯅ ꯅꯨꯄꯥ ꯄꯥꯝꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯄꯨꯝꯅꯃꯛꯁꯦ꯫ ꯏꯃꯥ, ꯀꯩꯅꯣ? ꯅꯆꯥ ꯂꯩꯁꯥꯕꯤ ꯑꯩꯕꯨꯅ ꯍꯅꯨꯕꯗ ꯂꯩꯍꯟꯕ ꯌꯥꯔꯒ ꯏꯃꯥꯅ ꯅꯆꯥꯒꯨꯝꯕ ꯇꯥ ꯈꯥꯕꯗ ꯂꯩꯕ ꯀꯩ ꯀꯥꯏꯒꯦ? ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯔꯤꯅꯣ? ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅ ꯏꯃꯥꯁꯨ ꯌꯥꯎꯅ ꯇꯥ ꯈꯥꯕꯗ ꯀꯩꯅꯥ ꯀꯠꯈ꯭ꯔꯤꯗꯨꯅꯤ꯫ ꯏꯃꯥꯗꯤ ꯑꯍꯜꯁꯨ ꯑꯣꯏꯔꯦ, ꯑꯃꯨꯛ ꯅꯌꯨꯝ ꯄꯥꯟꯕ ꯌꯥꯔꯣꯏ꯫ ꯑꯩꯗꯤ ꯑꯃꯨꯛ ꯄꯥꯟꯕ ꯌꯥꯈꯤꯅꯤ꯫ ꯑꯗꯨꯅ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯌꯤꯡꯕꯤ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯒꯤ ꯃꯔꯜ ꯃꯊꯨꯝꯗ ꯀꯜꯂꯛꯂꯨꯕ ꯊꯥꯔꯤꯛ ꯃꯆꯥꯒꯨꯝꯕ ꯈꯥꯕꯗ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯃꯨꯒꯤ ꯏꯃꯨꯡꯗꯤ ꯁꯥꯃꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯃꯆꯥ ꯂꯨꯆꯤꯡꯕꯨ ꯅꯨꯄꯤ ꯑꯐꯕꯤ ꯑꯃ ꯊꯤꯕꯤꯗꯨꯅ ꯂꯨꯍꯣꯡꯂꯒ ꯏꯪꯅ ꯆꯤꯛꯅ ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫